Bangladesh Pumba Curfew Thamjinkhre Sikhiba mising chamaga mga Sukhre Pawasi ngasinong tilfong kiba kang laypaki mayra pausiya dagi lawkat sa vanay Kota gi mayok ta sangsil lakiba kongjang singda misi mina kaya thorok padagi Bangladesh Pumba da curfew Thamjinkhre baga loinan na ahian ba military thajin duna hauzik wai diba pibam control tauna ba Bangladesh government thabak lawkat khre Bangladesh government ki khongthang asi hauzik laiwa kasi dai dang thok padagi Misi bagi masing chamaga mga Sikhiba sina maram oiraga lawkhalakpani haina Bangladesh ki Prime Minister gi office tagi khangalagle Foreign media man report tawrakiba magi matungin na Bangladesh pumbadang ngarang curfew thamjilaktri ngai mamangda irang hauriba mahiroy sing na jail amada thomjinduna jail adu mai thadokhe mahiroy sing aduna Bangladesh ke nar singdi da laiba jail amada thomjilaktuna mafam adu da fajinduna thamlamba mahiroy chamarom lawthokhe tungda hairiba jail adu mai thadokibani haire Hospital amagi pau paladuna hairibade hauzik phaubada irang asina Sikhiba migi masing chamaga mga sure haina confirm tawkhre sairak asida hauzik laibak adu da thogliba misi mina yauba thogdok ase Bangladesh manungi isuni haina India na haikhre India gi mapan thoram puriba wangangloi amana phongdokhibagi matungin na hauzik laibak asida India masa lising taraga mga rom leiri amade makhoi gi fibam sing ministry asina mikum na hum sing na sena duna leiri haikhe Mapan thauram gi wangangloi Randir Jaiswal na phongdokibada External Affairs Minister S. Jaishankar masamag na laiwak adu da leiriba India masasing bungak senaba hagtheng na yengsin duna leiri haikhe